ꯃꯌꯥꯝꯕꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯔꯣꯟ ꯄꯟꯗꯨꯞ 2 ꯄꯗ 2ꯗꯒꯤ ꯃꯍꯥꯛꯅ ꯃꯁꯤꯗ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯀꯤꯗꯃꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯅꯌꯨꯝꯗ ꯀꯔꯤ ꯀꯔꯤ ꯂꯩꯍꯧꯏ ꯍꯥꯏꯌꯨ ꯇꯥꯁꯤ ꯆꯣꯔꯐꯣꯟ ꯊꯥꯎ ꯌꯥꯎꯔꯤꯕ ꯆꯐꯨ ꯃꯆꯥ ꯑꯃꯈꯛ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯨꯄꯤꯗꯨꯅ ꯈꯨꯝꯖꯈꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ आमेन ngasi numit asida sarmon asigidamakta aina thamjaba hiram adudi aigi nungda leiribase awaba koknanaba lambini asumna thamjabani prarthana tawjage matik magun chawraba wangthoi singthorba ipa ibungo nahaki wahi ase nachana haidokpada mapung pharoi nacha matik chate ipa ibungo nahakpu yengjare haraga nahakpu thajabagi mapana ibungo nahaki thaugalase nachana tawjaribani prabhu nachabu pangbiu ehangna haidok chagadaba ibungo nahaki matik leiraba wahi sing ase ain haidokpada mapung phadaba matik chadaba oirabasu tagadaba khuding makta ibungo nahaki thawai asengmana thabak tawbiu ibungo nahangna pangbidrabadi pumnamak arembani ipa ibungo nahangna pangbiu ꯑꯩꯍꯥꯛꯀꯤ ꯆꯤꯟꯗꯣꯜ ꯂꯩꯇꯣꯟ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤꯕꯅꯤ ꯑꯥꯃꯦꯟ ꯕꯥꯏꯕꯜꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯌꯥꯎꯏ ꯖꯤꯁꯨꯅ ꯐꯔꯤꯁꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏ ꯃꯈꯣꯏꯅ ꯀꯨꯏꯅ ꯍꯥꯏꯖꯕ ꯑꯣꯏꯔꯕꯁꯨ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤ ꯌꯨꯝ ꯀꯩ ꯃꯔꯜ ꯃꯊꯨꯝ ꯃꯨꯟꯊꯣꯛꯏ ꯆꯥꯊꯣꯛꯏ ꯍꯥꯏꯅ ꯃꯈꯣꯏꯗ ꯖꯤꯁꯨꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯈꯤꯕꯅꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯁꯦ ꯏꯁꯣꯔꯕꯨ ꯇꯁꯦꯡꯅ ꯅꯤꯡꯖꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯇꯁꯦꯡꯅ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤ ꯃꯔꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯁꯦ ꯀꯅꯥ ꯂꯩꯖꯗꯕꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯅ ꯇꯣꯟꯊꯕꯤꯅꯨ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨ ꯍꯤꯡꯂꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯁꯦ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡ ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕꯁꯤꯡ ꯑꯃꯁꯨꯡ ꯂꯝꯂꯥꯟꯕꯁꯤꯡꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯣꯠꯂꯕꯗꯤ ꯃꯈꯣꯏꯕꯨ ꯊꯤꯅ ꯇꯧꯔꯕꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯂꯃꯟ ꯈꯨꯝꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯖꯤꯁꯨꯅ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕꯒꯤ ꯃꯔꯝꯗꯤ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯕꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯈꯟꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯀꯣꯜꯂꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯖꯤꯁꯨꯅ ꯄꯤꯛꯂꯤꯉꯩꯗ ꯅꯠꯇꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯕꯥꯏꯕꯜꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯃꯄꯥ ꯖꯣꯁꯦꯐꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯕꯅꯤ ꯃꯄꯥ ꯖꯣꯁꯦꯐꯀꯤ ꯃꯔꯝ ꯑꯁꯦ ꯕꯥꯏꯕꯜ ꯑꯁꯤꯗ ꯌꯥꯎꯗꯕꯅꯤ ꯖꯤꯁꯨꯅ ꯆꯥꯎꯔꯥꯛꯅ ꯆꯍꯤ 12ꯒꯤ ꯑꯗꯨꯋꯥꯏꯗ ꯃꯄꯥ ꯑꯁꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯗꯨꯒ ꯂꯥꯏꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯔꯝꯗ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯁꯥꯔꯃꯣꯟ ꯑꯁꯤꯒꯤ ꯍꯤꯔꯝ ꯑꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯄꯥꯊꯣꯛꯈ꯭ꯔꯕ ꯄꯗꯁꯤꯗ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯁꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯃꯄꯨꯔꯣꯏꯕꯅ ꯁꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯦ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯁꯦꯟꯗꯣꯟꯗ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯁꯦ ꯍꯥꯏꯕꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯁꯤ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯀꯤꯅ ꯆꯠꯆꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯀꯤꯅ ꯆꯠꯆꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯍꯥꯟꯕꯗ ꯈꯔ ꯍꯥꯏꯗꯣꯛꯆꯒꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯄꯥꯎꯔꯧ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯄꯟꯗꯨꯞ 1ꯗꯒꯤ 38 ꯐꯥꯎꯕꯁꯤꯗ ꯏꯁꯣꯔꯕꯨ ꯀꯤꯌꯨ ꯍꯥꯏꯕꯁꯤꯗ ꯃꯁꯤꯒꯤ ꯄꯥꯎꯇꯥꯛꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯏ ꯖꯤꯁꯨꯅꯁꯨ ꯏꯁꯣꯔꯕꯨ ꯀꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯇꯝꯕꯤꯔꯝꯃꯤ ꯐꯔꯤꯁꯤꯁꯤꯡꯅꯗꯤ ꯏꯁꯣꯔꯕꯨ ꯀꯤꯕ ꯍꯥꯏꯕꯁꯦ ꯁꯦꯡꯅ ꯈꯪꯉꯤ ꯑꯗꯨꯅ ꯖꯤꯁꯨꯅ ꯊꯧꯖꯥꯜꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯗ ꯌꯥꯝꯅ ꯇꯝꯕꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯖꯤꯁꯨꯕꯨ ꯈꯪꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯏꯁꯣꯔꯅ ꯀꯟꯕꯤꯕꯒꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯁꯤ ꯈꯛꯇ ꯇꯥꯗꯨꯅ ꯇꯝꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯏꯁꯣꯔꯗꯤ ꯍꯣꯡꯗꯣꯛꯂꯦ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯤ ꯉꯁꯤꯁꯨ ꯍꯣꯡꯗ꯭ꯔꯤ ꯑꯔꯤꯕ ꯃꯤꯄꯥꯜꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯕꯛ ꯊꯧꯔꯝꯗ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕꯅꯤ ꯑꯗꯣꯝꯅ ꯑꯁꯤꯡꯕꯅꯤ ꯈꯟꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯊꯋꯥꯏꯗ ꯂꯩꯕ ꯃꯤ ꯑꯃꯅꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯃꯁꯤ ꯍꯦꯛꯇ ꯎꯕꯅꯤ ꯃꯗꯨ ꯍꯦꯛꯇ ꯈꯪꯕꯅꯤ
aduna ani suba ningthoron pandup marigi pada amasida asumna hairi maichau singi maraktagi amakhaki machanupi lukhrabi amakhakna Elisada hairami ibungo nanaigi ipuroido shire ibungo na khangbiri baduni ipuroido mapubu kina chachaba nupani aduna ishorbu kiwa haibasi karino masi matangda akhoi ahanbada khajiktang yengminasi akhoi khanba yai style natraga fashion pamba se taibang pan da ngaujabani taibang pan bagi oiba arang arakta ngaujabani haina akhoi khanba yai masi achumba makti natti asi hai duna masibu aina support tawbagi wafam di natti adubu style fashion pamjaba si taibang pan bagi oiba da ngaujabani khalladi aran bani haina ina haijaning bani maram di dharma gi oiba angauba phijol asengba phijet setlaga miwa ngangnaba mi bu thina amadi hanthana ngangba mayam ama leibani atopana style fashion gi oiba phijet leiteng tawba makhoina ure haraga kanagumba amana madubu uriba kanagumba amana di is aidi makhoigumba nate asumana taibang panda ngaujaba style fashion da ngaujaba mi du nate khallaga mapukning da chauthokjabani adubu adugumba phijet leiteng aduda pamjaba mi singa adugumba phijet leiteng aduda ngaujariba mi singa aduga karigumba matamda wari sanarubada yamna thawaida leiba mi aikoina aduga mi aduna yamna thawaida leiba mi ishorbu kina chatpa mi ado atumaina oiba mi su akoina thengnabani pukningbu minamjaba mi do aikoi kayarak aikoi oiba yauri bani aduna yamna style pamba fashion pamba misu yamna spiritual oiba yawi haibase aina haijaning bani aduga dharma gi oiba phijol natraga phingau setpa misu shaitan na pik thanba makhoi pungning aduda shaitan na pik thanba mi adumain oiba yabani makhoi du kaino hariga di mahidi pandaba manana yomshinba yengba khakta da yamna phajaba upami oina uba yabani aduna polna hairi nakhogi pukning nawhanbana nakhogi lichat sajatta ahongba oisanu taibang pangi oiba haibasidi taibang pan bada ngaujaba haibasidi pukning dani mapangi oiba phijet leitengda natti asi haiduna aikhoi achamba amanba phi setsi haibadi natti aduga amuk atopana yengbada mit naba yaba mawongi phijet adu setsi haibasu natti aduna ishorbu kiba haibase mapan thongi oibasi yenglaga haiba yaroi nahagi pukning na kari khali maduni marudi Samuel na Jesse gi macha singi maraktagi David pu khanbagi maramdi David ki pukning ado aiga mani haina ishorna haikibani Jisuna pukning aseng basing du yaifabani makhoina ishorbu ujagani haina asumna Bible asida hairi nahagi pukning du karamna tawi atopaga wari sanadaba maru natte nahakna atopabu uraga atopa mi amabu yenglaga nahaki pukningda kari khalli asini marudi nahakna tasengna maki lanabagi thabaktu tawramdaba yai adubu nahaki pukningda lanabagi thabak adudi nangna thadoklabra kanagumba natraga kanagumbi amagi maramda adomna lana khalloi haina pukningna adomgi pukningna leplabra masini ishorbu kina chatpa haina haibasi kanabu su aina lana lawde haina haiba ngamba mi aikhogi irakta ngasi yauribra jisuna tambibasidi mapan thongda mi gi miengda pap tawbada aduki matik kiriba adum haina nangi pukning nasu aduki matik pap tawbada kiyu aina haibani masini ishorbu kiba haina haibasi ngasi aina haijaning bani adomgi pukningna ishorbu kibra Lukhrabi nupi asina magi mapuroi bagi maramda hairi mahak mapu ibungobu kina chachabani nupi sina magi mapuroi baduna ishorbu kina chatpada soidan uramgani haibase aina haijaning bani Lukhrabi sigi wasi Elisana tabada nupi du da hangi nayumda nangi yumda kari lei Lukhrabi duna aigi leijaba haibabu chorphon thau yauriba chafu macha amakhak natana atai karisu leite aina haibani maduda Elisana haibasi nacha sing thaki duna yumlon nabat sing dagi nangi jumthang nariba mayam adudagi aphang ba chafu makhai pura o aduga thong lonchillaga chafu sing aduda nangi leijari ba thaw ado haijillo asumna Lukhrabi nupi duna
ahangba chafu sing aduda magi leijaba thaw adu haijinduna chafu pumnamak ado thawna pumthan thanki aduga nupi aduda akombada Elisana hai chalo thawdu jolaga shendon adu singdokho arembaduna nangi amadi nacha singi chaba konagani lukhrabi nupi asigi imungda thogliba thawdok asidagi aikona khangba yabadi mahaki awabadu mahaki lairabadu koknanaba lambidi mahak masagi mahaki imung manung aduda lairibani aikoidi kanagumba amagi awaba ubada ayamba matamda mapandagi aikona kari tawbiba yaba mapan thoktuna mahakna kari tawhanba yaba madu hana khalli adubu Elishanadi mana tawbasi yengbiu aikhoigumna mapangido hana khande yum manungda nupi adugi magi leijabadu magi nungido hana khanbani magi imung manungido hana khalli Elishana nupi du haibasi nangi awabadu koknanaba lambidi nangi yumda lei nangi imung manung aduda leire haina nupi aduda lukhrabi nupi aduda khanghan khibani nungsiraba ichilinaw sing aikhoigi awaba pumba koknanaba pamba yase aikhoigi nungda leiribani haibase aina haijaningbani aikhoidi khudong thibada awabada ayamba matamda migi mateng migi counseling si aikoi masi hana thibani aikhoina khangi ariba walep nabagi matamda mapu ibungona mioi babu loina birami anoba walep nabadana jisuna haibadi ani suba ishora sina chingbirami aduga hojiki matam asidadi ahum suba ishor oiba haibadi thawai asengba sina aikhogi nungda leibiduna aikhoibu loina biri ahum suba makhoi ahum ase amattani haibase aikhoina khangi aikoi ayambadi mapan lom khaktada Christian oiba migi meng khaktada aigi nungda leibado aigi nungda leiriba thawai asengba ishor adodi madudi aikhoina khande maduba aikhoina sengna masa khangdri aikhoigi nungda leiribaduna awaba koknanaba lambini mahakna wahang khuding maki paukhumni mahaka loinana aikoi hingba tamsi mahakna haiba khuding aikoi insi maduda soidana bor phangani maduda aigi awaba pumna makoknanaba lambi lei haibase ngasi numidasida ina ichilinaw singda ina phongdok chaningbani imung manungi amasung isagi awaba pumba thawai asengba ishor oiba mahaki mafamda aikoi sengna aikoi khanghansi mahakna aikhoigi madu awaba khudingmak adu koknanaba lambi pukning wakhalgi thawai hakchanggi taibang panbagi oiba awaba pumnamak koknanaba lambi ado mahakna soidana takpigani haibase aina ngasi numit asida phongdok chaningbani hairiba thawai asengba ishora se mahauronda leisemba matamda amasung mi semba matam aduda su mahak ase yauribani madu mahauron pandu amagi pada kuntaruk asida ikhon uba phangbani aduga mathangda babelgi awangba yum saba matam adudasu isorna haibase lao aikhoi chatuna masida haibase aikhoi chatuna makhoigi lon tongalan si haina isorna haibasida aikhoi haibasida thawai asengbasu yaurabani madu ikhona mahauron pandu tarama thoigi taret asida ikhon uba phangi aduga Jordan turenda Jisuna baptize loba matam adudasu isorna mathakdagi mahak ase aigi nungsiraba ichanupani ana hai matam aduda Jisuna Jordan turena sida lepi aduga thawai aseng mana khunu oina paitharaktuna Jisugi mathakda tongbase aikoina khangi mapa machanupa amasung thawai asengba masigi saktam ase aikoina punna masi matang asida aikoina uba phangbani adumaina anuba walebnaba asida Peter nasu akoi pakhon chatba singi thabakta aikoina uba phangbani Peter nasu Ananiada ahanbadadi thawai asengbabu minam le haina mahakna haibani adubu mathangdadi ishorda minam bani ana haibani Peter nasu sengna khange thawai asengbase ishorni haibase matang asida Peter na sengna phongdokpani Paul nasu magi chithi asida magi chithi ayamba losilakpa khudingda ishorgi nungsiba Jisu Kristagi ingthaba amasung thawai asengbagi loina bibadu nakhoida leibisanu asumna hairaga magi chithi ayambase asumna loisinbani aduga phongdok piba asidasu Ishor Jisu Krista amasung thawai asengbase amatta oina leiminabase aikoina mafam ayambada uba phangbani asi mayamse ina haijabagi maramdi masigi hairiba thawai asengbase hojikti nang aigi nungda
ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯅꯤ ꯑꯩꯈꯣꯏ ꯀꯌꯥꯇ ꯂꯥꯏꯕꯛ ꯐꯕꯅꯣ ꯂꯩꯁꯦꯝꯕ ꯃꯄꯨ ꯇꯥꯏꯕꯪ ꯃꯄꯨ ꯑꯣꯏꯕ ꯏꯁꯣꯔ ꯑꯗꯣ ꯑꯩꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯕ ꯂꯥꯡꯇꯛꯅꯕꯗꯣ ꯑꯩꯈꯣꯏ ꯇꯣꯛꯂꯁꯤ ꯃꯔꯝꯗꯤ ꯄꯥꯎꯈꯨꯝꯗꯨ ꯑꯋꯥꯕ ꯀꯣꯛꯅꯅꯕꯒꯤ ꯂꯝꯕꯤ ꯃꯗꯨꯒꯤ ꯄꯥꯝꯕꯩ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯁꯤ ꯃꯍꯥꯛꯀ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯤ ꯃꯍꯥꯛꯀ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯅ ꯄꯨꯔꯤꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯁꯤꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯆꯥꯎꯕ ꯍꯦꯜꯂꯤ ꯃꯥꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯍꯦꯜꯂꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯁꯤ ꯑꯩꯅ ꯄꯨꯔꯤꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯁꯤꯅ ꯃꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯁꯤꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯆꯥꯎꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕ ꯄꯥꯡꯕꯤꯌꯨ ꯑꯩꯅ ꯋꯥꯖꯕꯁꯦ ꯄ꯭ꯔꯚꯨ ꯅꯪꯕꯨ ꯈꯪꯗꯕꯒꯤꯅꯤ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯈꯪꯗꯕꯁꯤꯅꯤ ꯑꯩꯅ ꯋꯥꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯄꯤꯌꯨ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣই ꯍꯥꯏꯖꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯃꯁꯤꯗꯤ ꯅꯪꯅ ꯀꯣꯛꯄꯤꯅꯤꯡꯕ ꯃꯇꯝꯗ ꯀꯣꯛꯄꯤꯌꯣ ꯑꯗꯨꯕꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯐꯥꯊꯕ ꯉꯝꯅꯕ ꯃꯇꯤꯛ ꯄꯤꯕꯤꯌꯨ ꯃꯔꯝꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯊꯦꯡꯅꯒꯅꯤ ꯑꯃ ꯂꯣꯏꯈ꯭ꯔꯕꯁꯨ ꯅꯧꯅ ꯑꯃꯨꯛꯀ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯕꯨ ꯑꯆꯦꯠꯄ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯍꯥꯏꯖꯁꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯍꯥꯏꯖꯕꯒꯤ ꯃꯍꯨꯠꯇꯗꯤ ꯏꯁꯣꯔꯒ ꯍꯤꯡꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯑꯩꯒꯤ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯋꯥꯕ ꯀꯣꯛꯅꯅꯕꯒꯤ ꯂꯝꯕꯤ ꯄꯨꯝꯕꯗꯣ ꯃꯄꯥꯟꯗ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯗ ꯑꯩꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯄꯤꯌꯨ ꯑꯋꯥꯕ ꯀꯣꯛꯄꯤꯌꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯥꯔꯊꯅꯥꯗꯣ ꯃꯗꯨ ꯇꯣꯛꯊꯣꯛꯂꯦ ꯍꯥꯏꯔꯒ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯅ ꯁꯦꯡꯅ ꯈꯪꯕ ꯉꯝꯅꯅꯕ ꯄꯥꯡꯕꯤꯌꯨ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯕ ꯉꯝꯃꯤ ꯅꯍꯥꯛꯅ ꯂꯝꯕꯤꯅꯤ ꯏꯪꯊꯕ ꯇꯞꯊꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯍꯥꯛꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯈꯪꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯑꯩꯈꯣই ꯍꯥꯏꯖꯁꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯑꯣꯛꯇꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯑꯍꯥꯟꯕꯗ ꯄꯤꯔꯣ ꯍꯥꯏꯅ ꯃꯄꯥꯗ ꯊꯧꯕꯅꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯄꯤꯔꯣ ꯍꯥꯏꯅ ꯑꯗꯨꯝ ꯃꯄꯥꯗꯨꯗ ꯊꯧꯕꯅꯤ ꯑꯩꯒꯤ ꯑꯣꯏꯕꯗꯨ ꯈꯥꯏꯗꯣꯛꯇꯨꯅ ꯄꯤꯔꯣ ꯍꯥꯏꯅ ꯃꯄꯥꯗꯨꯗ ꯃꯥꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯧꯅ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯄꯤꯌꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯊꯧꯖꯥꯟꯕꯤꯌꯨ ꯄꯤꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯁꯤꯅꯤ ꯃꯆꯥꯅꯤꯄꯥꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯗꯨꯅ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯗꯨꯗꯗꯤ ꯑꯩꯕꯨ ꯅꯅꯥꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯕꯨ ꯅꯅꯥꯏ ꯑꯣꯏꯅ ꯁꯦꯝꯕꯤꯌꯨ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯃꯄꯥꯗ ꯄꯣꯛꯇꯕ ꯃꯆꯥꯗꯨꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯃꯁꯤꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯑꯁꯤꯗꯒꯤ ꯅꯅꯥꯏ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯗꯕꯁꯤ ꯄꯤꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯑꯩꯕꯨ ꯅꯅꯥꯏ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯆꯥ ꯅꯅꯥꯏ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣই ꯍꯥꯏꯖꯕ ꯍꯧꯔꯁꯤ ꯃꯔꯨꯞꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯃꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨꯅ ꯄꯥꯁꯇꯔ ꯑꯣꯏꯕꯁꯤꯡꯅꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯈꯛ ꯅꯠꯇꯅ ꯁꯤꯡꯂꯨꯞ ꯃꯌꯥꯝꯒꯤ ꯊꯥꯖꯕ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯦ ꯃꯈꯣꯏꯅ ꯄꯨꯔꯤꯕꯅꯤ ꯑꯗꯨꯅ ꯖꯤꯁꯨꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯍꯧꯔꯛꯄ ꯅꯨꯃꯤꯠ ꯑꯗꯣ ꯁꯪꯒꯣꯟꯗꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯅ ꯀ꯭ꯔꯣꯁ ꯃꯊꯛꯇꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯁꯦ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯒ ꯃꯍꯥꯛꯅꯁꯨ ꯍꯤꯡꯈꯤꯕꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯇꯥꯏꯕꯪꯄꯥꯟꯕꯕꯨ ꯉꯝꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯇꯥꯏꯕꯪꯄꯥꯟꯕꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯅꯤꯖꯁꯤ ꯈꯨꯗꯣꯡꯊꯤꯕꯗꯨ ꯃꯥꯡꯒ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯕꯁꯨ ꯅꯨꯡꯗꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯆꯦꯠꯅ ꯂꯦꯡꯗꯅ ꯂꯩꯕ ꯑꯗꯨꯅꯤ ꯑꯩꯒꯤ ꯅꯨꯡꯗ ꯃꯍꯥꯛꯅ ꯆꯦꯠꯅ ꯂꯦꯡꯗꯅ ꯂꯩꯕꯗꯨꯅꯤ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯗꯤ ꯃꯄꯥꯟꯗꯅꯤ ꯃꯗꯨꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯅꯕ ꯂꯝꯕꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ
ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯆꯐꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯎꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯏꯁꯣꯔꯒꯤ ꯊꯥꯎꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯆꯐꯨꯗꯤ ꯂꯩꯇ꯭ꯔꯦ ꯆꯐꯨꯁꯤꯡ ꯑꯗꯨꯗꯤ ꯊꯕꯛ ꯆꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗ ꯁꯦꯔꯥꯟꯅꯈ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯇ ꯆꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯁꯪꯗꯔꯦ ꯆꯐꯨꯁꯤꯡ ꯑꯗꯣ ꯑꯊꯦꯝꯕꯒꯤ ꯂꯥꯡꯗ ꯇꯥꯈ꯭ꯔꯦ ꯇꯥꯏꯕꯪꯄꯥꯟ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜꯒꯤ ꯑꯊꯦꯝꯕ ꯂꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯇꯥꯎꯊꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯌꯥꯝꯕꯗꯤ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯇꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯄꯨꯟꯕ ꯑꯣꯏꯔꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯋꯥꯔꯤꯁꯤꯡꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯕꯅꯤ ꯀꯅꯥꯒꯤ ꯑꯃꯁꯨꯡ ꯀꯔꯝꯕ ꯋꯥꯔꯤꯗꯅꯣ ꯑꯩꯈꯣꯏꯅ ꯋꯥꯏ ꯆꯤꯜꯂꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯊꯃꯤꯟꯅꯁꯤ ꯁꯦꯕꯣꯛ ꯑꯅꯤꯅ ꯑꯦꯟꯃꯥꯌꯨ ꯇꯥꯕ ꯂꯝꯕꯤꯗ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯖꯤꯁꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯖꯤꯁꯨ ꯃꯁꯥꯃꯛ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯈꯤ ꯁꯦꯕꯣꯛ ꯑꯅꯤꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯗꯨ ꯁꯟꯗꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯁꯤꯅ ꯇꯥꯛꯏ ꯑꯩꯈꯣꯏꯅ ꯖꯤꯁꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯏ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯦ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯄꯤꯇꯔꯅꯁꯨ ꯖꯤꯁꯨꯒꯤ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯄꯗ ꯇꯥꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯦꯡꯊꯔꯛꯈꯤ ꯑꯩꯈꯣꯏ ꯈꯟꯊꯁꯤ ꯀꯅꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯄꯨꯜꯂꯤꯕ ꯇꯤꯟꯅꯔꯤꯕꯗꯨ ꯀꯅꯥꯒꯤ ꯃꯤꯡꯗꯅꯣ ꯑꯩꯈꯣই ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯅꯅꯕꯒꯤ ꯂꯝꯕꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯨ ꯂꯩꯇꯥꯅ ꯑꯣ ꯏꯁꯣꯔ ꯊꯋꯥꯏ ꯑꯁꯦꯡꯕ ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯝꯕꯤ ꯇꯥꯛꯄꯤꯌꯨ ꯄꯥꯡꯒꯜ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯗꯨꯅ ꯍꯥꯏꯖꯕꯗ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯍꯨꯔꯥꯟꯕꯗꯤ ꯅꯝꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯖꯤꯁꯨꯗꯤ ꯃꯃꯥꯡ ꯊꯣꯡꯗꯒꯤ ꯐꯣꯡꯅ ꯆꯪꯉꯛꯄꯅꯤ ꯃꯗꯨꯁꯨ ꯅꯪ ꯑꯩꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯖꯤꯁꯨꯕꯨ ꯑꯩꯈꯣꯏ ꯀꯧꯁꯤꯟꯖꯁꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯕ ꯃꯤꯅꯤ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯠꯊꯣꯛꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯗ꯭ꯔꯤꯕ ꯃꯈꯩ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕꯤꯔꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯁꯩꯇꯥꯟꯗꯤ ꯍꯨꯔꯥꯟꯕꯅꯤ ꯃꯥꯗꯤ ꯅꯝꯗꯨꯅ ꯆꯪꯕꯅꯤ ꯗꯥꯀꯨꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏ ꯑꯔꯥꯏꯕ ꯂꯣꯟꯗꯥꯗ ꯍꯥꯏꯔꯒꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯤ ꯖꯦꯟꯇꯜꯃꯦꯟꯅꯤ ꯕꯥꯏꯕꯜꯁꯤꯗ ꯃꯥꯕꯨ ꯈꯨꯅꯨꯒ ꯆꯥꯡꯗꯝꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄꯤꯌꯨ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯣꯂꯨꯛꯅ ꯍꯥꯏꯖꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯃꯍꯥꯛ ꯆꯪꯉꯛꯂꯣꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯌꯥꯅꯅꯕ ꯆꯠꯂꯣꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯌꯥꯅꯅꯕ ꯆꯠꯂꯣꯏ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯌꯥꯅꯅꯕ ꯅꯣꯂꯨꯛꯅ ꯑꯩꯈꯣꯏ ꯆꯠꯄ ꯇꯥꯏ ꯃꯍꯥꯛꯄꯨ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯊꯕꯛ ꯇꯧꯕꯤꯕꯅꯤ ꯑꯗꯨꯕु ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯑꯩꯒꯤ ꯑꯔꯥꯟꯕ ꯄꯨꯛꯅꯤꯡꯗ ꯙꯔꯃ ꯅꯠꯇꯕ ꯊꯕꯛ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯇꯦꯡ ꯄꯥꯡꯂꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯐꯩ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯅꯕꯒꯤꯗꯃꯛ ꯖꯤꯁꯨꯅ ꯃꯃꯜ ꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯟꯗꯣꯛꯄꯤꯕꯅꯤ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕꯗ ꯈꯝꯕꯟ ꯆꯥꯎꯕ ꯃꯄꯨꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯊꯋꯥꯏꯅ ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯕ ꯂꯣꯏꯅꯕꯤꯕ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯕꯗꯤ ꯏꯁꯣꯔꯅ ꯈꯨꯝꯒꯅꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕꯁꯤꯅꯤ ꯑꯁꯨꯝ ꯍꯥꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯈꯨꯝꯕꯤꯔꯛꯀꯅꯤ ꯖꯤꯁꯨꯒ ꯏꯄꯥ ꯏꯁꯣꯔꯒ ꯑꯃꯠꯇ ꯑꯣꯏꯕꯒꯨꯝ ꯑꯩꯈꯣꯏꯅꯁꯨ ꯑꯃꯠꯇ ꯑꯣꯏꯅꯅꯕ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯕꯁꯦ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯅꯤ ꯖꯤꯁꯨꯅ ꯁꯤꯕꯤꯕꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯁꯣꯔꯁꯤꯒ ꯑꯩꯈꯣꯏꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯁꯦ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯕꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯖꯤꯁꯨꯅ ꯏ ꯇꯥꯕꯤꯕ ꯌꯥꯎꯗꯅ ꯄꯥꯞ
कोक्पीबा नुपा अमखक यावी मदुदी युमथक्ता कारगा चेक सिदोकलगा हिपनाफमगा लोइनना जिसुगी मांगदा थादरखिबा नुपादुनी जिसुना नुपादुदा नंगी नपापसिंग कोक्पीरे हाइना हाइखिबनी असी ओइबा तारबदी जिसुना करिगिनो क्रॉस मथक असिदा ई सिंथबिदुना पाप कोक्पीबगी उसिन ओरिबसी मसी करिगिनो मदुदी करिगिनो हाइना हारगदी अइना नखोइबु असुक्की मतिक नुंगसिबी नखोइबु फंगनबगीदमक्ता अइगी नुंगी ओइबा पुमनमक नखोइगीदमक कथोक्लबनी मसागिनी हाइबा करिसु खखौबा लैत्रबनी मसी खंगहन्नबगीदमक्तनी महाकना क्रॉस मथक्ता सिबिबसी असेंबा ब्लड डोनेट तौबीबा अदुगुम्बा मी अदुदी जिसु खक्तनी नंग अइबु कनबिनबगीदमक अखाकपा लैतना मागी ई पुंबा अइखोइदा डोनेट तौथोक्तुना नंग अइबु कनबिरमलगा महाकी थवाय अदो थाखिबनी नंग अइबु असुमना नुंगसिबिबसे ताइबंगपान असिदा लैरमखिगद्रा महाकनदी असुमना नुंगसिरगा अइखोइनदी कनाबु नुंगसिदी पुकनिंगना कदाइदा थमली तुंगी आशा करिसु लैतबसिंग अदुगा मदुदा नहाकना मतम लेलिबरा अदोमगी अरानबा मफम अरानबा थबकसिंग अदो मदु थादोक्लसी अवा अनाबु मायोकनबदा चोक्थरबा पुकनिंग वाखल अदो थादोक्लसी नंग अइगी नुंगदा लैरिबा अदुदा अइबु पुकनिंग वाखल चेतपा मी अमा अखांग कनबा मी अमा ओइहनबियु हाइना अइखोइ हाइजरसी अइखोइगी नुंगदा थाव अदु यावरिबनी थाव अदो थवाई असेंबगी खुदमनी बोर ओक्लिबा लैसाबी तरा अदुदा मंगादुगीदी थाव लैखिदबनी अइगी अवा अनासे कोक्पियु पांगबियु पियु हाइना असुम हंजिन हंजिन प्रार्थना तौबगी महुत्तदी अइबु थाजब चेतपा अखांग कनबा पुनिंग चेतपा मी ओइहनबियु हाइदुना अइखोइ ईश्वरदा अइखोइ हाइजरसी अइगी नुंगी मी असिबु पांगल कलहनबियु खुदोंग थीबा अइखोइना खुदी थीबा नंगलबसु खुदोंग थीबा खुदी थीबा कया अइखोइगी पुंसी असिना नंगलबसु मदुदा मपुंग फाबा मीदी अइखोइ सोइदना ओइगनी थवाइदा पांगल कनबा मीदी अइखोइ सोइदना ओइगनी अइना थीरिबा पाउखुम अदो अइगी नुंगदा लैरबनी पाउखुम अदुदी ईश्वरनी पाउखुम अदुदी थवाई असेंबनी महाक्ति अवाबा पुंबा कोकननबा अइखोइगी लंबीनी सर्गमालयम अमसुंग मदुगी मनुंगदा लैरिबा पुमनमकी मपु ओरिबदो महाक्नी तामिनखरबा वाही असे ईश्वरना अइखोइ मयामगी मथक्ता बोर पिनबिबा ओइरसनु आमेन।